Ngasifong ki ba tuan ba Manipuri sifong singdigi maroi bi ipauk sing myamna thamjagi ahan bada anaubo makhalgi sekpi taragani thui state asida thengnare Zoological Survey of India gi researchers sing Manipur apikpa mammalians fauna gi matana thijin humjin bagi thabak sa thabada anaubo makhalgi sekpi taragani thui thengnare haina isda mozoda report tawri thijin humjin badura phanglak pasing adu Journal of Threatened Taxa da phongkre apikpa sekpi gi species asi Ceropatera rhodentia amasum Eulipoctifera asina ayamani awangpok India gi oina makhoigi maramda information kya phangdana lairi utam saikya amasum AB mitai kauba researcher ani na English singani ga taraga mapan amasum kunga mathoida Manipur gi district mapan akan mamongda field survey ni sataki maduda sekpi singi example humfugani thoi khongat pangamki masida natana Manipur gi sekpi amasum utin gi atopa example taragani thoi Zoological Survey of India Shillongi Northeastern Regional Center da deposit ki Manipur gi apikpa mammalians fauna ayambagi ariba amasum anaupa study gi publication singadu kaya yamde tentang na thamjaram gi amasum makasa tharak poina Satellite Depositor JC na Smart Society lana lamjing na buhonari association claim form submit tawduna token paidun lairibi smart ki members sing mathang kauduna makoi gi sel pithok ta taragadi smart society gi mayok ta akan mami yeng sanglaknaba matam pumur sem sadunu laide han smart member welfare association gi sirol amana wa manggelakli sirol sinhai smart society gi executive singna kungamari wakimans ki manungda organization gi ase na sing yolaga sel sandok piriba members sing gi sendol sing pithokpa Haunaba madi organization busu hingalakna ba khonaringai sera sida Oihengbam Joy Kumar chairman JAC for Salai depositor na tang September kunga mangada press conference tawdun smart society gi members singda lana lamjingbire smart society na ayet apan kya lairuraba matungda nangno hingatna ba khonariba Oihengbam Joy Kumar na hanjina khoi mohumda saina thinbagum thilliba si member ekhoi miyam gi laibak thibani W. Joy Kumar Hairiba Miyoi Smart Society gi member ama natabada natana Crore Committee of Smart Promoter gasu hiram amatada mari lainati W. Joy Kumar Hairiba Miyoi JAC for Salai Depositor gi chairman oibani JAC for Salai Depositor gi mingda ma amati ma ki loinara kusingna relief kini Hydro Smart Society Salai Group of Company dagi yamlaba senpham busu lawkhraba misangni Hairiba senpham singi detail khangbining lagadi Smart Society gi executive tagi khangbiba yagani Aikhoina members singi paisa singi si Smart Society gi executive singna pithokani haiduna thajaba pibiriba sida karigumba paisa singi si phangdaba madi thengta hanba taragadi masi punama asigi responsibility Oihengbam Joy Kumar na puba ngamgadoribra hain hangli Thengthang kyarak khana nainaraba matung 16 amagi makhada phase 9 members singi sindol kungamari working months ki manungna pithokpa haunabugidam April tang 9 na pau I singi khuthang da khanganduna claim form thaba madi submit tawhonduna pithokpa horamlabani adubu ACO yonbigi matangna apan makhara laibadagi khumang section mangamdringai sera sida mahakna mari makhong samnadana press meet torakpa haibasi Sangshilagli bethabak thoram masida yet khai thingai ba pibani maramisna miyoi lising kya gi lairi besenbam singa simang batara badi JAC gi chairman W Joy Kumar apapata tholakupuna magna pugadabani miyam gi mahut silaga mari leina besinga pukning wakal phathabiduna tawri bethabak thoram masida mateng pangbiyo amadi smart society gi executive singna claim form gi token paikraba singi su thajaba manghandana amadi hana paisa pithokpa dugumna pithokpina ba hairi Smart Society gi mayokta akan mamiyeng sanglaknaba matam pumura sem saduna lairi hainasu pausna makhatana phungdorakli makasa tharakpo oina masu marak thananga sigi Eastern Express ki editorial kalam mayamna thamjarongge mayamna pathoksage duga thamjagaduri ba content asigi mamingsina Manipur AFSPA Sangdokhananaba Poramda Non-Manipuri Security Forcing yaorabara ngasigi editorial kalam Eastern Express tagi Manipuri tribal kanglupta Poktuna lamdam sigi miyam gi losing bi amasum freedom fighter amasu oikibi Rani Gaideliu gi singmai rong da leiba memorial park ki recreation hall gi thong phakai duna polam kayamaru huran khibe gi thawdo asi angakwa phawi masi anti social oibe singi thawong ni haina lawi
Manipur gi mafam punamakti draconian law oiriba Armed Forces Special Power Act 1958 laukthokadabani haiduna lamdam sigi mahiro lupsing maira paibi ima lupsing civil society organization kiana sai kya lisang sitna laudun akan wi hoksang sinduna laklabasu Manipur lalhaubi akan be irang laidi haina center na olai palai tawduna lai AFSPA si laukthoknabagi dam state asida santi amasum tangdu laitana laibigi saktamama hana lehengadabani matamduda draconian act asidi masana maromdom laukthok sakhigidabani haiba kanget manba argument ama center na tawduna lai lamdam asigi miyok misan fazaba arakpasingbu luna sana tawba ising nungsit phaba lepham chapam nungaiba mausagi akoibigi saktam yengbigi apenba naidana fazaba mayam maraksida posting tariba non-Manipuri security personnel asi mafam asida sirabusu sijarage atop state singda makhatana transfer tawbiraganu haibaduma tawbazani khali security personnel sing asi khaktagi wakal nati Manipur posting tariba bureaucrat officer mayam amasu lamdam sidagi atai mafamda transfer amuhana thabiranu haina wanom thaunombadagi hendoktun state asigi singtamgi ningol phawbu loksinduna iramdam asida punsi sengjel loikhiba kyasu yaukrabani asigumba India lenga ki mahi masum saduna hingliba security official kyana lamdam sigi yawolup singi mingda tuan mafam singda IED thamjilambagi mamai mamit khumjilaga masagi yumna tumduna leijabana hakya numai singdol namduna pharaga pukhibagi miraktu numai kapsilamba amasu masa mawa leirabi yauna sanurakya gi izat manghalambagi hatoklambagi thawdoksing masing naidana satharamba akhoi punamangna thengna khraba mina una khraba ngaktani masita sengna AFSPA hairiba tamthirab ek asina saingak pibadagini maram asina non-Manipuri sipai singna AFSPA laukthokpa pamde lamdam sidagi ek asi lehanana hotnabada makoina khutsemgi irang thonana hotnarabra haibisi miyamgi pukningda phawnarabani habeng sigi Isel Express ki editorial column si miyamna pathoksage du loisila koina miyam sport news angtang miyamna thamjaramge tentakna FIFA Under 17s Women's World Cup ki squad laukthokpada Manipur gi nupi masa taret yauri hari India na yumbu oiduna lakliba October 13 dagi 13 pawa pangthokadaba FIFA Under 17 Women's World Cup ki Indian team gi member kunga mathoina saba squad asi laukthokre squad aduda Manipur gi sanaroi nupi masa taret yaure hari India team gi squad yauraban Manipuri sanaroi sing adudi goalkeeper da Bishnupur district ki Phobala dagi Monalisa Devi Moirangthem Thawal district ki Ingaurok Mayai lekai dagi Melody Sanu Kaisamni defender da Bishnupur district ki Moirangthem Konjungmam lekai dagi Silki Devi Hemamni midfielder da Thawal Hauka Maning lekai dagi Babina Devi Lisamni forward Bishnupur district ki Manungsanba Khoirenta Khunau dagi Linda Kom Sato Imphal East district ki Kawa Hoidrom lekai dagi Rezia Devi Laisram amasum Yumnam Khunau dagi Celia Devi Ongbamni Indian team gi member kunga mathoina saba squad adu ngasi team asigi head coach Mothas Denervena laukthokibani FIFA Under 17 Women's World Cup asigi fixture gi group A da Yumbu India USA Morocco amasum Brazil ga sanagani Yumbu India na World Cup asigi hawdokpa numita Bhubaneswar gi Kalinga Stadium da USA ga sanaduna hawdokani hairi Yumbu India gi anisuba amasum ahumsuba match na stadium asimaktada mathangsina lakliba October 13 amadi 13 sanagani Team India gi squad laukthokhiba aduga mari lainana head coach Denever hai FIFA Under 17 Women's World Cup ta India si amukta saruk yakidri masi ai khoigi oinadi tongan ball game ama oigadari han spokes na fundorakli adubo handak ahan boina yumbu oiduna saruk yagadori bu wall asi India gi oinadi World Cup asigi dama team India na ningthina sem saba loire haiba utnanabagi top khudong saba amani haina team India bu atopa team amatana maithiba piba ngamhandana ba honagani so haiki hausigoina di myam Pauks tentakna thamjaramge duga marubi pauks myam mathangsina update pijarakena channel sigi makerigi myang famna thamjari